Borkaina anina haizingpot numita I katkre. Thasigi kunda punsilek pun semduna nauna yumbana bagi lambida khongdaga dawriba Borkaina anina ngasi makhoigi haizingpot numin asida Jennings blood bank ta I dan tawkre. Borkaina anina lakhulagli bukhongtang asibu Jennings MS Dr. KS Lokesorna thagat pagal loinana pungning thagat kre. Jennings MS Dr. KS Lokesorna hai punsigi anobu lambida khongdaramdai asida Borkaina oigidawriba anina mangda lakadaba punsida afaba puraknabagi damakta miyamgi darkar oiba ESCP tuna miyoibagi punsi kannanabagi damakta I dan tawriba asi yamna phaba miyoibagi dan ni haina khali. Borkaina ani asigumna miyoi khudingmakna magi thabak thorumsing pangthokpa matamda I dan tawduna miyoiba khunai kannanabagi pandam asi thamhanningi haiki. Bor oiriba top khongnang khongdagi laisram bibit na hai. Laibaki oiriba phibam asina asok apan yaurakpada chawna mating pangba ngamdragasu igi mating kharada oiribasu pangnanabagi wakhalonda ngasi mahaki haijingpo numit asida blood donation camp asi pangthokpani. Mahak ngasiga thana tararak subu oina I pibani haiki. Amaromda kainya oiribi kongpal nauroibam laikai hidam rosri na hai. Nauna yumban bagi lamda khong thangzilakpaga iroinana lamdam sida hujik mayuk nadiba awabasing asida mateng kharada oiribasu pangnana bagi damakta I pibani. Blood donation camp aduda Borkaina anigi imung manung amadi makoiga naknaba miyoy singsu I piki.